Mana laktingai mamangda Manipur adu-adugi package pigani Manipur leiriba Meeyam sigi peace porang naba tangdu laita naba economic leiriba khudong thiba singase revive tongna naba aina picket rupa crore sugi picket amal laktokani haibase hana haibio Manipur laktingai kanda Meeyam na welcome tawjagani hana gi sauramba Meeyam do kharang gi relief tawgini adu sunatana mana atopa state Assam da Mizoram da laga Manipur marakta sitharamadi phajararo haidana changdaba yadadana changakpagi lakpa phibamdudi aikoi Meeyam na mabu taram na opam thokpra thoktabra haibase Meeyam na munna khanbiyu tanja sida BJP ga dugumba elected ni haina leiriba kambu mayam duna sarkar sembagi somuk chong sari karino moin toribo akhansibo munai koi Meeyam na matek jaba lusingba ama aikoi Meeyam na darkar oi baneba hojik se lusingba yaudabagi neba Meeyam na samthina yaw wariba mayam singse aduna aikoi hojik sab chaba jananeta erabot kumba matam amada Manipur bu hanjan hanjan thugai na bohonaramba adugum laba matam duda jananeta na lawgiba role singai khaidoga singi oiba Christian state ama semgane na lawramba adugum laba government gi plan da jananeta erabot na jukto fran sema kanda singmi tammi maitai gi muslim khuding mak yawra kanda ekoi gi jukto fran thana adugma fran tama sema kanda Manipur kan gi bado adugumba jananeta do ado hojik darkar oire ma gumba lusingba ma thokpiro proposal pradesh semna na bahagda mahak masa se semba yaroi haidana the government gi matakda yaning da adugma ba mipam pangthokani haidana tawrubagi iho adudai duda mahak masa underground ta